developments in China's coronavirus outbreak. Two major cities are now under lockdown as China races to contain the mysterious illness. China's deadly, never-seen-before coronavirus has now been found in 4 other countries, including the United States. Hi, hꯧꯖꯤꯛꯁꯦ China's ꯀꯩꯒꯤ corona outbreakꯀꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯃꯤ ꯑꯌꯥꯝꯕ Chinese-ꯁꯤꯡꯁꯦ ꯃꯄꯥꯟ ꯊꯣꯛꯅꯗ꯭ꯔꯦꯕ ꯑꯁꯦꯡꯕꯩꯗꯤ ꯍꯧꯖꯤꯛꯁꯦ Chinese-ꯀꯤ lunar new year-ꯅꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯃꯐꯝꯗ ꯊꯕꯛ ꯇꯧꯔꯨꯕ Chinese-ꯁꯤꯡꯁꯦ ꯉꯁꯥꯏꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯑꯒ celebrate ꯇꯧꯕ festival ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯁꯦꯡꯕꯩꯗꯤ ꯌꯥꯝ ꯆꯤꯟꯒꯗꯕꯅꯦ ꯁꯤꯇꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯤ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯃꯤ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯆꯠꯅꯩ ꯑꯗꯣ ꯑꯌꯥꯝꯕꯅ mask ꯎꯞꯅꯔꯒ ꯆꯠꯂꯦ ꯑꯩꯁꯨ mask ꯎꯞꯄꯒ ꯆꯠꯂꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁ꯭ꯋꯥꯏꯗ ꯃꯤ ꯌꯥꯝ ꯂꯩꯇꯕꯅꯤꯅ ꯑꯩ mask ꯂꯧꯊꯣꯛꯑꯦ ꯑꯗꯩ ꯋꯥ ꯉꯥꯡꯕꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯅꯕꯅ ꯑꯩꯁꯨ ꯉꯥꯡꯒꯩꯗꯤ ꯃꯄꯥꯟ ꯊꯣꯛꯇꯦ ꯑꯗꯣ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯛꯇ꯭ꯔꯕ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯈꯔ ꯂꯩꯍꯧꯗ꯭ꯔꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ second week-ꯇꯒꯤꯗꯤ ꯉꯁꯥꯏꯒꯤ outbreak-ꯁꯦ highest peak ꯍꯥꯏꯇꯥꯔꯦ February-ꯒꯤ second week third week-ꯁꯤꯅꯦꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯗꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯈꯠꯇꯣꯏꯁꯦ ꯑꯗꯨꯅ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩꯁꯦ ꯆꯥꯅ ꯊꯛꯅꯕꯁꯦ ꯍꯧꯖꯤꯛ ꯈꯤꯇꯪ ꯅꯦꯝꯃꯤꯉꯩꯁꯦ ꯂꯩꯍꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ outbreak-ꯁꯦ ꯍꯧꯖꯤꯛ half ꯌꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ according ꯃꯣꯏꯒꯤ local news-ꯀꯤ ꯃꯣꯏ scientist-ꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ outbreak-ꯁꯦ half ꯌꯧꯗ꯭ꯔꯤ ꯑꯗꯣ February-ꯒꯤ second week third week-ꯇꯗꯤ highest peak ꯂꯥꯛꯇꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯄꯣꯠ ꯂꯩꯕ ꯆꯠꯄ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯈꯤꯇꯪ ꯃꯌꯥꯝꯗ share ꯇꯧꯒꯦꯅ ꯑꯩꯁꯨ ꯍꯥꯏꯐꯦꯠ share ꯇꯧꯖꯔꯛꯄꯅꯦ ꯁꯤꯒꯤ ꯃꯐꯝꯁꯤꯡꯁꯦ ꯁꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯣꯞ ꯄꯔꯦꯡ ꯀꯩꯀꯩꯁꯦ ꯁꯤ ꯑꯁꯦꯡꯕꯗꯤ ꯌꯥꯝ ꯆꯤꯟꯒꯗꯕꯅꯦꯕ ꯑꯗꯒꯤ ꯁꯤꯒꯤ theme park-ꯁꯦ ꯁꯤꯁꯨ theme park-ꯅꯦꯕ ꯁꯤꯁꯨ ꯌꯥꯝ ꯆꯤꯟꯒꯗꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯍꯥꯡꯗ꯭ꯔꯦ ꯃꯤꯁꯨ ꯑꯝꯇ ꯆꯠꯇ꯭ꯔꯦ ꯃꯤ ꯈꯔꯈꯛ ꯆꯠꯄ ꯅꯠꯇꯅ ꯑꯗꯒꯤ main road-ꯇꯁꯨ ꯑꯌꯥꯝꯕ ꯒꯥꯔꯤ ꯆꯦꯟꯗ꯭ꯔꯦꯕ ꯆꯦꯟꯕꯨꯗꯤ ꯆꯦꯜꯂꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝ ꯆꯦꯟꯗ꯭ꯔꯦ ꯈꯖꯤꯛ ꯈꯛꯇꯪ ꯍꯥꯏꯗꯤ partially lockdown ꯍꯥꯏꯇꯥꯔꯦ ꯑꯗꯣ Wuhan city ꯍꯧꯖꯤꯛꯀꯤ coronavirus-ꯀꯤ outbreak ꯇꯧꯔꯛꯄ ꯃꯥꯒꯤ epicenter-ꯁꯦ ꯁꯤꯗꯗꯤ totally shut down ꯇꯧꯈ꯭ꯔꯦ ꯁꯤꯇꯤꯁꯦ 每个家庭啊都在家中不外出，大家尽量减少交流。 ꯍꯧꯖꯤꯛꯀꯤ epicenter ꯑꯣꯏꯔꯤꯕ Wuhan-ꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗꯤ ꯈꯔ ꯑꯗꯨꯝ ꯂꯥꯞꯄꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ province-ꯅꯦ ꯃꯣꯏꯅ Hubei province-ꯅꯦ ꯑꯩꯈꯣꯏꯁꯤꯅ Shandong province-ꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯤꯅ Weifang city ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯈꯤꯇꯪꯕꯨꯗꯤ ꯍꯟꯊꯩ ꯁꯦꯔꯤꯌꯁꯁꯦ ꯈꯤꯇꯪ ꯑꯣꯏ ꯍꯥꯏꯗꯤ ꯈꯔ ꯍꯟꯊꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯌꯥꯝꯕꯅꯗꯤ mask ꯑꯗꯒꯤ goggles ꯂꯣꯏ ꯎꯞꯅꯔꯦ ꯑꯌꯥꯝꯕ ꯗꯨꯀꯥꯟꯁꯦ ꯂꯣꯏ ꯂꯣꯜꯂꯦ ꯍꯥꯏꯗꯤ ꯁꯤ ꯄꯔꯦꯡꯁꯤꯗ completely ꯂꯣꯜꯂꯦ ꯁꯤ ꯄꯔꯦꯡ ꯑꯗꯒꯤ ꯑꯁꯣꯝꯒꯤ ꯄꯔꯦꯡ city center-ꯅꯦꯕ ꯑꯗꯣ ꯂꯣꯏ ꯂꯣꯜꯂꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯑꯁꯦꯡꯕꯩꯗꯤ ꯃꯤ ꯌꯥꯝ ꯆꯤꯟꯒꯗꯕ ꯃꯇꯝꯅꯦꯕ ꯍꯧꯖꯤꯛꯇꯤ ꯐꯦꯁꯇꯤꯚꯦꯜꯅꯤꯅ ꯑꯗꯣ ꯃꯤ ꯀꯅꯥꯝ ꯆꯠꯄ ꯎꯗꯦ ꯈꯔ ꯅꯠꯇꯅ ꯑꯗꯣ ꯃꯌꯥꯝ ꯃꯄꯥꯟ ꯊꯣꯛꯄꯗ mask ꯑꯗꯨꯝ ꯎꯞꯄꯤꯌꯨ ꯍꯥꯏꯗꯤ ꯃꯤ ꯈꯤꯇꯪ ꯇꯤꯟꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ public transport-ꯀꯨꯝꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯇꯣꯡꯕꯗꯗꯤ mask ꯑꯗꯨꯝ ꯎꯞꯄꯤꯌꯨ ꯑꯗꯨꯝ ꯍꯥꯏꯗꯤ flight-ꯀꯨꯝꯕ train-ꯒꯨꯝꯕꯗꯗꯤ ꯃꯔꯝꯗꯤ ꯃꯤ ꯌꯥꯝ ꯇꯤꯟꯕꯅꯤꯅ ꯑꯩꯁꯨ ꯎꯞꯄꯦ ꯑꯗꯣ ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯕꯒꯤ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯗꯤ ꯃꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯎꯞꯇ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯤ ꯑꯅꯛꯄꯗ ꯑꯩꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯃꯤ ꯂꯩꯇ꯭ꯔꯒꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯂꯧꯊꯣꯛꯄ ꯕꯠ ꯃꯤ ꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯗꯤ mask ꯑꯗꯨꯝ ꯎꯞꯄꯤꯌꯣ ꯑꯗꯣ ꯁꯤꯒꯤ outbreak ꯇꯧꯔꯛꯄꯒꯤꯁꯦ ꯑꯩ ꯃꯌꯥꯝ ꯈꯤꯇꯪ ꯑꯩꯒꯤ share ꯇꯧꯖꯔꯛꯀꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ coronavirus-ꯀꯤ outbreak-ꯁꯦ ꯑꯍꯥꯟꯕ report-ꯁꯦ ꯃꯣꯏꯒꯤ Chinese-ꯀꯤ local news-ꯀꯤ ꯃꯇꯨꯡ ꯏꯟꯅ 4th January-ꯅꯦꯕ January-ꯒꯤ 4th-ꯁꯤꯗ ꯑꯗꯨꯗꯗꯤ coronavirus ꯍꯥꯏꯗꯤ ꯀꯣꯔꯣꯅꯥꯒꯤ ꯀꯩꯅꯣꯅꯦꯅ report ꯇꯧꯗꯦꯕ like pneumonia-ꯒꯤ report ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ January 20-ꯗꯗꯤ officially ꯃꯣꯏꯅ coronavirus-ꯁꯦ human to human transmit ꯇꯧꯔꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ airborne-ꯒꯤ style ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯂꯣꯛ ꯈꯨꯕꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ spit ꯇꯧꯕ ꯇꯤꯟ ꯁꯤꯠꯄꯒꯨꯝꯕꯗ ꯑꯗꯨꯃꯥꯏꯅ spread ꯇꯧꯋꯦ ꯍꯥꯏꯔꯦ ꯑꯗꯒꯤꯗꯤ date 23-ꯗꯒꯤꯗꯤ ꯉꯁꯥꯏꯒꯤ Wuhan city-ꯁꯦ ꯍꯧꯖꯤꯛꯀꯤ outbreak ꯇꯧꯔꯤꯕ epicenter-ꯒꯤ city-ꯁꯦ ꯁꯤ lockdown ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯤ totally shut down airport train ꯀꯩꯀꯩ ꯄꯨꯂꯞ ꯑꯗꯣ date 25 January date 25-ꯗꯒꯤ ꯃꯣꯏꯒꯤ Chinese-ꯀꯤ lunar new year-ꯅꯦꯕ ꯑꯗꯣ Chinese-ꯀꯤ lunar new year-ꯁꯦ ꯉꯁꯥꯏꯒꯤ world-ꯒꯤ ꯈ꯭ꯋꯥꯏꯗꯒꯤ human migration ꯍꯥꯏꯇꯥꯔꯦ
movement je ngasai gi 400 million people je migrate haidi mama gi yum adai mama gi family du da unaba loi chatna doi ni maram di Chinese ki lunar new year je kwai gi chaw festival ne Chinese ki di adu gi festival do hojiki Wuhan city haidi Hubei province plus se city lockdown tor amina moi chat pokol pam te yadre na ado China gi whole province je hojik anaba loi lei re ba ado Wuhan je na around 90% di Wuhan gi ngak tane ba sagi nari ba mi siri ba myam je siga je khoi gi restaurant adagi barbecue ngak tane ba se ado amta hang dre je mark subsal lage swai de di mi kitang keno tokhle ado sigi mafam je sigi pareng adagi songi pareng je ai gi mamang gi ariba blog gengba viewers kay di khang wani ai si mafam jam chin mafam ne ba mi je krik krik ina mafam ne si mafam je ado si mi am ta satti city center jaga food street ai tare adagi shopping center le mafam ne ba ado mi am ta chat pu de je si jaga jong ena mang da octopus ka chaw mafam ne si pareng je am ta udre mi si pareng je am ta hang dre si mafam jam nungai ba ni cha ba thak pa adagi ma budi hang is da chung hang da bu man si mafam je de ado outbreak sidagi kitang safety oina ba safe oina ba precaution kitang share tau jarake yari di mask ti dum sen na biro mask se khoi gi pharmacist de yon ba surgical mask to adu natraga khasai gi N95 hai tare ado yaraga di ma'am na photo mga mali N95 to biro ado kra hong mo da har ga di surgical mask ado ai gi mask sigum majina mo surgical N95 mak tinate but surgical mask tagi di kitang secure oire asis na mo university na supply to wani university na pirak pani wasina khoi gi satra gi hai tare ado mapan ki kai thokpa dagi hadi thabak kuma cha thoba kholuba dadi mark se adum sena very compulsory na daga public gathering gumba adugumba da dum sena biro mayam kitang util ladi aduga yaraga di khusa di dum khara toina hambiro maram ding sagi virus se yam irai laina hat pangam me bang sagi serp kuma sapon gumba dagi hand wash gumba taraga ado khusa di dum yam toina hambiro maram di khusa ji ni dana pocha yam pai je khoina chathok khotok pa ado tambangam de na sagi khoina thengu bu kholu bu do virus to ado aseng mai di virus se 1 to 24 hours hai tare moi je mapana leiba ngam ba dai di moi je si ba ado moi je manung da changra yam phrak ta ba mapan di yam kuin leiba ngam de virus se mai je yam kana theng bi ro no hai di khoi miyoi je mai yam thengal leba like 5 to hai di some 50 60 times no da dum theng ai ta mai je dum si khoi habit oina dum leiba mai theng bi habit je ado khoina khut tu da hai di contaminate oiraga mai da thengu ba dagi naton da chin da thengu tar di dum chang doi ni na do outbreak se tam ngam de India da zik hora bani na aina mapan thok pada sen abai gi kaino ne ai gear ai goggles leire adagi mask leire smile thoe mapan nei na sai thok bodo the video na manina simul thok tra dia adre na adoi video je loisal lage ai pochai lei da lei ba thengja le je pochai leire ga dum campus da dum changrani ado video je loi dring da aina blog tork ta bagi maram je sai ai hoji intern tawri ba do intern je to bani na nganta na chatle aduga theng na hale ngonda blog to mai matam lai ta bai tar video nam bagi video sem bagi doi to da bane seng mai di do intern do ga dum phasana torke do hojikti
ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯄꯦꯁꯦꯟ ꯂꯩꯕ ꯀꯩꯅꯣꯒꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯆꯠꯄꯒꯤ ꯊꯤꯡꯕꯅꯦ ꯍꯧꯖꯤꯛꯇꯤ ꯆꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯁꯨꯇꯤ ꯊꯥꯔꯦ ꯃꯤꯟꯁ ꯕꯠ ꯁꯨꯇꯤ ꯊꯥꯔꯒꯁꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦꯕ ꯃꯄꯥꯟ ꯊꯣꯛꯍꯟꯗꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅꯁꯨ ꯑꯗꯣ ꯊꯣꯛꯍꯜꯂꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯔꯀꯥꯟꯗ ꯊꯣꯛꯍꯜꯂꯦꯕ ꯑꯗꯨꯁꯨ ꯐꯖꯅ ꯄ꯭ꯔꯣꯇꯦꯛꯇꯤꯞ ꯒꯤꯌꯔ ꯇꯧꯔꯒ ꯒꯣꯒꯜꯁ ꯑꯗꯩ ꯃꯥꯛꯁ ꯀꯩ ꯎꯞꯄꯒ ꯑꯗꯣ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯩꯒꯤ ꯚ꯭ꯌꯨꯌꯔ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯀꯦ ꯕꯥꯏ ꯃꯊꯪꯗ ꯐꯖꯅ ꯊꯦꯡꯅꯔꯁꯤ